Akomlup Kangleipak Kunmanga Raksuba Mapo Kumongi Thauram ngasi Laisram Khulen Lekai de Leipa Community Hall da pangthokre. Tharamaduda Akomlup Kangleipak President Suraisham Sanjit, Kanglei Imalup ki President Ima RK Sanahanbi, Kanglamai ki President Ima Leiriklema Amadi, Akomlup Kangleipak former President KSS Somarendra Singna, Athoiba Mitunglen Oina Saruk Yakibaga Loinana, Akomlup Kangleipak President Suraisham Sanjit na Fongdorakpada, Iramda Masida Tangdu Laita ba Fibam ama Oirakna Bahotnabada, Leibag Asigi Fam Naiba Singna, Machang Oiba Lengak ama Semhaningbagi Apamba, Fongdokre, Magna Makata Raduna, Lamda Masida To Iba Tongan Tonganba Isu Singda Akomlup Kangleipak na Hotnaduna, Afaba Achetpa Apunba Wakalon ama Sagat na Bahotnabada, Ekoi Kudingmak, Pokjel Kozel Manaba Wakalon Tinaba, Ekoi Kudingmak na Lepminaduna Changsin Minaba Changi Haina Fongdoke. Ekoi Tongan ba Lamda Haibatare Awabat Paraga Ladiba Sing Asida Namzaba Akona Mating Panga Yama Manga Hydragasu Tongan ba Sangsil Lakanda Koma Sangsil Lakanda Mating Panga Lai Mahi Lamda Wabi Ana Lushang Ana Bagi Mayon the Maigai the Wabi Ako Namzaba Haibatare Mating Panga Masi Ekuna Lebang Miam the Kangan ba Madi Kangan the ba di Thoidokpa Leitabra na Thamjani Maramdi Karigino Haiba Matamda Mating Pangba Matamda Sothariba Khunai asida Sotharaga Leiriba Mayonda Maigai the Leiriba Singasida Sangshallaga Ireipak Asigidamata Leiriba Loop ama Oibanina Sangshallaga Namjabada Akoina Honazabani Masi Akoina Miam the Kanganba Amadi Kangandaba Haiba Sidi Akomluku Eva Wakaloni Aduna Akomluka Leiriba Makai Ireipak Asigidamata Leiriba Iramda Masida Leiriba Tongan ba Maikai da Mayonda Leiriba Sotharaga Leiriba Singasida Akomluka Sangshallaga